manpack na mapung fana sa magkali anak ng pray. Center na namfuda CA bill chana hanba tarabadi lamdam sige oinadi anisuba merger agreement oiragani haina NEFIP gi president Ningthauza Lanchana phongdokre. Manipur People's Bill President Ayaba Pidri Falba October anidagi JCLPS na local club amadi Marapai bi loop singa punduna drive chathaba hawragani lauthokre. Minister Biswasit Amadi BJP Manipur Pradesh ki President Bhavananda Amit Saha unanaba office ta koksin frame Chief Minister Virensu unanaba sem saduna lady Kurumzari Times of Manipur ki Manipuri paw miyeng tabiriba mayam punumapu ASHAPRIYA na taram nokchari ngasigi maru iba paw sing machar khaina pizari Northeast ki mafam singda CAB chana hanba yaroi tang ahumda CAB gi mayokta pangthokadaba khongjangda mapung fana sawgatkani haina Manipur People's Against Citizenship Amendment Bill manpack ki convener Yumnamcha Dilip Kumar na phongdokre wafam asi ngasi boyaima sanglena pangthokpa Meet of Social Organization on CAB gi mifamda phongdokibane manpack na mapung oina sinba organization gi luchingba kaya unabagi mifamaduda saknainaba journalist RK Ranindra Jesu sarukyaki Manipur laiba tongan tonganba CSO singi luchingba sing chingi CSO singi luchingba amadi maitai pangal singi CSO singi luchingba sing su sarukyaki manpack ke convener Yumnamcha Dilip Kumar na makha taraduna CSO marifumari rom na semkiba manpack na CAB gi mayokta leptana lauduna lakle Manipur gi kanba khongjangna mamangi BJP sarkar na Rajya Sabha da CA bill puthokpa ngamkhide masimakna bill asi puthoklaroi haiba ngamdre handaki mikhalda BJP na mikhalda CAB pass tongni haina miyamda lauthoki amade Home Minister Amit Saha na su CA bill pass tawragani haina lauthoki ba laikre piba masida North East ki miyam apunba oina khongjang changsinba tangai fade haiba wafam degi NEFIP na North East pumbada apunba khongjang ama changsinduna CAB gi mayokta khongjang changsinduna bill asi North East ki miyamna pamde chanaba yaroi haina khanghanaba honariba sida manpack na mapung fana sawgatkani bill asi gi mayokta manpack na matam pumbada lepkani haiki One nation one language haidana Hindi bu namdana pusallalaga North East ki state sing da chana nabagi honarakpa taragadi madugi mayokta chap chana lepkani haiba phireb asidi aduna indigenous people singmu kannanabagi damakta hauriba nefip na North East ki state punamakka loinana changsen gadoriba khongjang asida manpack nasu Manipur gi oina achauba thonang lauraga mangdil tharaga Manipur miyamga loinana asigumba sebi gi mayokta changsen ba khongjang ase hena mapung phanu honagani habasini Center na namfuda CA bill chana hanba tarabadi lamdam sige oinadi anisuba merger agreement oiragani Bharat ke Home Minister Amit Saha na aizolda CAB chana hangani haikiba laikre karam na halakpage habdu miyam na yengbiu haina North East Forum for Indigenous Peoples NEFIP ki President Ningthauza Lanchana phongdokre wafam asing asi manpack na sinduna iboyaima sumang la sanglenda pangthokpa Meet of Social Organization on CAB gi matangda pangthokpa mifam da phongdokibane Ningthauza Lanchana makha taraduna Bharat ki oinadi One Nation One Language ke chawbu wafam amasu leiri masida natana matam kuina laklaba miyoi kyasu Bharat ki miyoi amoina sakhang nabagi wafam su leiri charakna square kilometer lakh ani dasmit humfuni thoi rom park chawba North East ki lamdam sigi oinade Bharat sarkarna pamliba wafam asi yaningba pokte miyoi crore manga rom da leiba North East ki miyam gi punsida ngasidi akiba poklakpa mi paiba lakpa si munna khanba tangai fadabagi matam lakle NRC gi wafam na Assam da hauzik kari oiri haiba miyam ne hena khangle asigomba luraba tanfam asida CAB na North East pu yom sinduna thamna ba honare oidaba wafam sandoktuna Indian Army kaya su thajinna ba su honare Kashmir da miyoi kaya fari bilasi pass tongna ba honabada North East su bilasi ki mayokta leibasing namduna fana ba honarakani haibasi chingnaningai oi bilasi ki mayokta amata oina lemina ba manpack na mapung oiraga ngasigi North East Forum for Indigenous Peoples NEFIP semduna bilasi ki mayokta punna lepinna ba khongfam semkhre manpack haibasi aikoi haibanati miyam haibani miyam na punna bill asige mayokta lepagi tangai fadaba adugi matam oirakle
बिल असigi मतंगदा मियाम अमदी सरकार गा वारी साननबा होम मिनिस्टर अमित शाहना आइजोल द चटकनी हाइना थौरांग तौरिबसी स्टेट अदुगी मियामना महाक लाकपदा करमना तरामना ओई करमना हनखिबगे हाइबदुसु येंबियु तांग अहुमदा NEFIP ना चंगसिंगदोरिबा खोंजन असिदा स्टेट असिगी मियामना मपुंग फाना सगुतपियु हाइखि मसी चेचन पाइदगदी यारोय हाइदना अखोय मदुगी थौदांग लौजबनी अदुना अवांग नोपोक मियामना अखोय द सिनेबिदबा थौदांग से अखोय नसु यामना चेक्सिन लवी मेन पेक हाइबसी तामो सुनते आई सुनते यामुंग सुनते फबीबा मयाम सुनते मेन पेक हाइबसे मणिपुर पीपल हाइबनेबा मणिपुर गी मियाम नेबा हौजिकी तामो होय अखोय न मयाम गी मिहुत सिलगा चचरुरिबा लौजरुरिबा वारेबसे मणिपुर गी मियाम न पुन्न लेपकांदा थौदांग ओइना पांथोक मिनबा चंगी मदुनि अखोय न थमजन निंगबसे Manipur People's Build President Ayaba Pidriba Fawba October 2 dagi JCLPS na local club amadi Maira Paibi Lupsinga Punduna Mitop Singna Lamdam asida niyam chumna amadi matik chaba che chang yauraga changlakpra haibadu yengsinba horagani haina Joint Committee on Inner Light Permit System JCLPS ki convener YK Dhiren na phongdokre wafam asi ngasi lupasigi kaisampata laiba office ta pangthokpa paugi mifam amada phongdokhibane paugi mifam aduda YK Dhiren na makha taraduna Mitop Singh masang khangdoktuna yengsinbagi thabak asi lamdam asigi mafam khudingda maruoina National Highway 2 amadi 37 da chathagane masigi mathakta tongan ba construction site singda thabak suriba mapal lamgi sinmi sing asisu the Interstate Migrant Workmen Regulation of Employment and Condition of Service Act 1979 gi matungina niyam chumna changlaklaga thabak suribra haibadusu yengsilagani haiki Laikai gi Laibiriba BLO sing supervisor sing umsung laikai gi club Maira Paibi sing nasu aikoi hojiki sangcheliba voter updation sing da adom gi laikai da non local sing kayam yauri kayam hapseli moskoi sing asi kadai bau yaubu chumi natra chumde ase laikai gi club organization sing nasu aikoi da information thabak lokhat pibaga loinana tangai fadaba aikoi gi mathau taba JCLP gi mathau taba legasu madu JCLP da information PBU amasung madugi mari leinaba lokhatpam tokba thabakingdo lokhatnaba honabada JCLP ga jointly local club Maira Paibi myam singsuga chatminasi haiba wapamchi thamjage Howjik chathoriba electors verification amani transport department na driving license pibagi thabak asigi matangda palladuna YK Dhiren na haikibda tongan ba district singda electoral roll gi list ta mitop yawram libasi mari leinaba authority na yengsinbiu Loinana Transport Department na miyoy amada driving license pidungaida miyoy adugi akupa mari makong thigat piduna mitop khangdokpagi thabak asida mateng pangbiyu haina appeal tawki National Highway Impan Silchar Lambi Impan Jiribam Lambi High River Sing Sigi Kaithen Manbi amusung masi da lairiba local club sing Maira Paibi sing amusung JCLP gi Thomi sing galoinana amadi Shakmai amusung masi gi akoibagi ekoigi Miam club organization sing siga loinana ekoi hau lagliba October gi tang anidagi ekoi changsel liba non local sing ase makoi sing sida makoi na laiba si niom chumna laibra makoi sing si document sing suna loiner libra ba si check to bog loinana document suram daba che sang suram daba sing si ekoi detail toroga ekoi ain gi oiba thabok sing lokhana ba Manipur Police Department da ekoi khoi sing asi sinarakanda ain gi oiba chap chaba action sing lokchen na lohon na ba ekoi honoragani Imphal area amasung Imphal East West amasung Thoban Bishampur da aikoi non local sing na masing yamna aikoi voter list chanjana bohona ba channa bohona ba aikoi thengna jare aikoi na thengna ba sing du aikoi mari leina ba BLO sing supervisor sing da aikoi appeal toraka na madu lokthok na ba na aikoi maikai dagi thamjaki bo afam su leire Lamdam asida hauzik oiriba rasniti gi fibam asida tang taba mu puraknaba BJP ki National President Amit Sahana Chief Minister N Biren BJP Manipur Pradesh ki President Bhavananda amadi Works Minister TH Biswajit pu athubada Delhi da laknaba khangalakibadagi hauzik Delhi da laiba Minister Biswajit amade BJP Manipur Pradesh ki President Bhavananda Amit Shah unanaba sem sakre TOMTV na fangba paugi matung inade ngasi nungthil pung ahum taba matamda Amit Shah unanabagi damak Bhavananda amasung Biswajit Amit Shah gi office ta changke adomoinamak ngasi Himachal Pradesh amasung Maharashtra gi mikhal gi ticket lauthoknabagi damak BJP National Leader singi mifam laikibana nungthil pung manga fawda unakiba laitre
ngasi athengbada sungsoi soidana unaraba yai hairi cherakasida Chief Minister and Birensu Amit Saha unanaba thorang tawduna leiri hairi Haukiba September 33 khun thangnaba masen khanabagi wahauda Senapati district ke maram amadi makhan tainabada yum mai thabagi thodokta victim oihoraba miyoi humfu humdoida amuko gi nauna khalaba president Nando Luwangna luchingba khongbu amana mateng pangkhre amukona chahi kayagi mamangdagi prakitina natraga khusemgi khudong thiba thodok kayada victim oihoraba miyoi singda pikiba tengbangi makha tarapoina makhan khunja singda tariba khudong thiba sidasu amuko gi maikaidagi ngasi cheng hawai Thau thum yauna chana thaknaba polam singasi mateng pibani haina amugo gi president Nando Luwang na phongdoki mak na makha taraduna Manipur da khunda minariba furup singi marakta asumna thokaningdaba thodok singasi thokpa si yamna laibak thibani maikai ani makki khunja singna khul thangnabani ichilenauni khanna nungsi chana na himinanaba lenga ki amadi mari leinaba department sing tanaduna hauzik laiba nungaina da basi athuba matamda koknanaba punna hona minasi haiki akhoi ngasi mafam se lakchari su akhoi gi yam chamba yam open mind da akhoi gi thoiba kanglu khudimak ta su nungsi chana ni hingminasi akhoi punna hingminasi akhoi punna chakhoi minasi haiba wakhalon du gi pandam da akhoi matungda sumba yam sathiba kana thon bidana ba akhoi kanglu nakal ani makta akhoi madugi marup mapang oi bagi wakhalon da akhoi shanti gi paujela masu puraga akhoi mafam se lakchabani aduna makha ta na su akhoi gi Manipur da hingminari ba furup sing gi marakta awana tholakpa Nesar ki bore su kucing gue macam mana dah amu kona mati pang na begitu matahoi sem saduna lejarak di lejaki gani. Thaudoga tu dah main tumna chakraba yum taranipan gi nupi nupa angang yauna mioi humfum doyasi hauzuk thaudok thokfam asida 10 khanduna lehore nong kanna chubana khaliba 10 singdu da laibadu khudong chadaba maramna manak nakpada laiba saba loidriba lenga ki office samadi hana famlamba dukan kharada tangjaduna lehore Thaudogodugi matangda lenga ki maikaidagi karigumba tengbang amata fangdri adubu Senapati district DC dagi selgi tengbang oina lupa lising ni fu pirakiba leire hairi Amaromda Makhan Union ki President Henry K Henina amukona sumna khudong thiba nanglaba miyoi singi damakta asumna tengbang pibirakpa yamna nungaiba fawe Thogliba Thodogasi matangda marai laiba miyoi sing dandi piu haina changsin kiba Imphal Dimapur lambi thingbagi khongjangda Manipur gi Chief Minister na lengakta lakadoriba October 5 fawagi manungda puthokpa haiba wafamda thazaba pirakpadagi ban handokibani Karigumba lengang na October 5 fawagi manungda marai laiba miyoi puthoktrabadi khunja sing tanaduna makha taba khongjang kaya changsilakani haiki Si disputed land nate makhan gi lamni haina akhodi claim akhodi haijabni moromdi akhoda leriba court na piba documents sing na sakhi ni adu maramni chino singda so nokoi so document lere di putho tana se aduga khatna china gumse haina haibni adu khanghodna kana da so warning pi de bida ahing mi tumling da laga mai se kerosene haijilaga mai thare thong ma panda bol tore aduga mi laiba attacker singsu phina mamai kupsile Northern Maram People's Organization singna aikhoi lamni na khoi na encroachers ni aduna jamna ajudig da khoi attack tobani haina phongdokre laiba attacker singna masagi lamda leba mi singbo warning so pi debi kadi amatsu khanghan debi da suddenly laga mi tumling da attack tobisi masi attempt to murder hebdo attempt to burn people to death signi hana khodi law jabni natragadi ahinga lakpagi motive to karigino Paugi marthana te break ma luxury Nupi ekhoi gidi khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasi de khoi jingna ningai oidre aikhoi gi damak Bright Enterprises ki ningol khudo Break madung na taram nokchari mankata pa pau pizuri
Mathang thagi October ani gi matungdagi khwairamban kaithel gi koibada leiriba mafamsingda IMC Building and Soft Guidelines ki makhada yum amadi dukan sing saribra haibadu yengsinbagi survey chathaba horagani niyam ngakna tawramdaba sing IMC gi guidelines and building bylaws makhada legal action lawragani haina Mahut Minister Thaunawjam Shyam Kumar haikre Wafamasi Municipal Administration, Housing and Urban Development, Mahut, Imphal Municipal Corporation, IMC, Manipur Police Department, Manipur Fire Service, Khwairamban Ima Kaithel, Fambi Singh Amadi Civil Society Organization Singh Punduna, Ngasi Khwairamban Kaithel gi akoiba mafam sing sit sengbagi thoramda sarugya kiba Mahut Minister Thaunawjam Shyam Kumar haikibani. Pangthokadoriba lamyanba hizam irabat ki chamuga kulumdoi suba mapok numit amadi mathang thagi anida pangthokadoriba Mahatma Gandhi gi chamaga yankai suba mapok kumon gi mangoinana pangthokiba thoromaduga mari lenana Minister Shyam Kumar na makha taraduna Asia dagi khwaidagi chauraba nupi kaithelasi luna nana thamna ba honabada miyam amadi kaithel fambi singi achoba thodang lei haiki Nongilam amadi arban gi jagasingda luna nagi patam Sangai Express amadi ISTV networks na senduna exploring a better future for mankind haibiramda Anirak Suba Youth Conclave ngasi MG Abinuda laiba Sangai Continental gi banquet hall da pangthokre lamdamasigi masak nairaba miyoi sing amasung lairik laisu hairaba naha kayana sarugyaduna pangthokiba conclave aduda atoiba mithunglen gi warolda Fitz Institute Henbung gi chairman head Colette Kibgyanna lairik laisu hairaba naha singna lamdamasida fangliba raw material sing asi mafam jana sizinaduna khunai gi kana gadaba pothokaya pothokpada natana masana masabu thabak pijanaba honagadabane Naha Singh ahanba tangai fadraba thodang amoina ima lebapu chawkhatnanaba honagadabani mapalamdagi lakpa miyoi amatana lamdamasibu chawkhatnanba ngamloi pumnamak isana honagadabani laingaknasu pumnamak asi maipakna pangthoknaba akhanaba policy framework amadi guidelines sing puthokuna Naha Singh da ahenba loksing amasung technology sing fanganaba mathautai haiki So I would like to put towards exploring better future for the youth of Manipur touching people's life and changing people's livelihood. Yes, this is a platform not only for Manipur. It is a platform of when the boy or when the girls do something sincerely, because we need sincerity and punctuality. The government should come out with policy, framework and guidelines for the upliftment and self-employment of youth. Thauramadu ki technical session da Assistant Commissioner to DC Imphal West Puja Ilangbam amadi Manipur Institute of Management Studies Manipur University faculty member Professor L Jivan Kumar na tongan bahiram sing da wangangki Small program or maybe Ithing Sendragia Khanaba Chakot Taurangi Tabak Paikalagani Haina PDA gi chairman suwaliba Thanga Kendra gi MLA T Rovindron Fongdokre Wafamasi Kendra gi manung da laiba Ithing Chanura Lamjing Loop Ichal Laisafal haina sukhangnaba Loop ki ahanba mapok kumon thoramda athoiba mithunglen gi warol da haikibani ngarang Ithing Community Hall da pangthokiba thoramadu da mahakna makha taraduna Ithing Sendra si mayai kawa chinjak sizinaduna matam manghanba sunomduna sel tanbagi chawkhathanba wakhal mangsilakpa mi sing hengalakle Kendra sigi manung chanba moirang khunau dadi ima ibel singna kanna honaduna hiram sinda laksin bangamle maramasina laikai asigi awonba chawkhatpa puraknaba ichal iche laisa singna lawrakliba thodang asi thaganingai ne ichal na tha ani ki manungda mayai ka ba chinjak chaba yonba thingbagi khongjangda saruk yaduna hantha hanbada mateng oiragane laglibo October 10 fawbada laikai sigi koibada u chara kaya thagane masida miyam punna saruk yamina si hairaduna Uthaba hek loibaga Ithing Sendragi ana ayek emergency service ta sizinanaba ambulance ama thambaga loinana water supply gi ising pinabasu honaragani haina thajaba pikhe Thabak tawduru isan sinsigi ngasi manat simlang to bajin muke ngasi amba ba dani sai cake su kakre we had cake also cake to sagre aduna ngasi sinmas lang to basam ko gi fund oina policy yakhayama adun kaya ko da pirage Hazike koi laisa fansina chanjingsina Ithing busu Thani semang sida akoi Ithing yamdam Sendra Pula Zaisa Nisa Pula Sabaja Handaraba akoi laisa fansina yawiba 14 members se ai ngasi ko funding lai mang hai na ko lo da 32 inches ki LED TV ho mai loi pigri Nat Kyoiba Jagoi Isai Kaya Suit Pagaloinana, Sanabada National Gitakta Gold Medal Laura Kaba Sanaroi Singh,
awangba thakta laingaki thabak tawkraba laikai sidagi hokhiba miyoi sing tongan tonganba lam singda thoidokpa saknai raba miyoi singbu lengyan fi yanduna uchara mamam piduna ikai khumna botke loinana laisabi ni funa punsiduna semkiba lup asigi mapok kumona siga mari lenana plastic ki polam sing thengnabagi pandamda lamtu sit sengki तासिगी तरा तरे की नुमिदांगदा तता मैजिक न थोमबदगी लेखिद्रबा थोइदिंगजम बीरा मिसिगी असेंगबा लंगला लंगजिन पुथो हाइबदाबिदा ngasi wangoi bazarda miyamna wakat mifam chathakre leikhidraba thoidingjam bira wangoi wahengbam leikaidagi thoidingjam chawbagi machane misi asigi matangda semkiba JAC leikai miyam amadi pofam phambi ima singna chathakiba wakat mifam aduda sarugyakiba longjam memichana leikhidraba bira numidang pung mapan lom tabada walking chatkani haina thokibani thawdok thoklibasi CCTV footage ki matung ina tata magic amana thomlambani haibadi sengle aduma pungasi fawba sengba langla langjin puthokpa ngamdana leibasi laibak thibane police ki maikai dagi mayai lambi chenba tata magic sing fagatuna wahang pahang chatharabasu ngasi fawbadi asengba makhangba ngamdana leiribane thawdogasi asengba khangdriba fawba mayai lambi chenba tata magic chenba thingla haiki jigi chanu pani walking chali matam ya makhoi ni chamina matam dira thomaga karigumba hoini mani hayamda mana chakhibani chenghibani adegi khoi taseng habada sar khoi police kai da chalaga wari watai haru matam jira moina haire dudi khoi thigal lage haraga music ki association dira pauta kanda haji music phagali bejini music myam phagalaga haji chewang pang kya tawraga chathari thathabaje haji phabangam di bodi khoi haiba khongjang ji khoi dum chakhi ge changthagi ni My Heart, Your Heart haiba theme da World Heart Day lising ani taramapan Come Heart Checkup ngasi Christian Micro Laboratory Limited amadi Sun Pharma Laboratories ki sponsorship makada Society for Health and Education asinduna Pangai Community Hall pangthokre Toramadu ki saruga moina pangthokiba medical camp aduda ECG blood sugar test thyroid function test tawbagi khudong chaba miyam da pibuga loinana lemna hidar langthat kaya suyan thoki Thormaduda Sarugyakiba Manipur Heart Care Society ki President Dr. Khetrimayum Kala Singh na haikibada Miyoi bagi hakchangda thamoi asisu khwaidagi maruiba organ amani thamoi gi mapangal asi aikhoina chariba chinjaki makha yamna pole yu thakpa churup thakpa hypertension thaw yamna chasin ba kaya sina miyoi bagi thamoi sokhan bagi achawa maram sing hele haiki aigi thamoi je ai isa hana interest leibtaba masa phandaba hase mapang kanaba hero wenaba sai phattaba chinjak myam je loin thado bibitaba aduga aigi tungda amuk mayam na hakki thamoi je masa phandang taba imung munge miyoi sing lekai gi ama society gi mi pung khudimase thamoi je masa phangnaba hone biu amadi kya lobiu amadi aigi sa yaw ba thamoi je nungsi biu love your heart and heart is your life thamoi jina akhoi gi punchini haibase mayam da khoina pawjen jabani amadi mayam na khangan jabani Lamyanba Hizam Mirabat ki Chamaga Kulumdoi Suba Mapo Kumon Thoranga Mari Lenana Apunba Iraipa ki Mahiroi Senpanglop Ems na Sinduna Mangaruk Suba Lamyanba Hizam Irabat Ningsing Sport Painting Competition Lising ani Taramapan ngasi Imphal College ki Jubilee Hall da pangthokre pangthokiba competition adu da Mari Lenana Lipul gi President Somendro Thokchomna Thauram Mapu gi Warolda Lamyanba Irabat na pamjaramba wakhalon amadi punsirol adu aikhoina tung induna chatpa ngamdabadagi ngasigi khunai asida awa ana amadi thokaningdaba thodok sing thoklibani lamdam asida India lengakna tamthiraba ain kaya chana handuna miyamgi punsida awaba kaya pibada natana hingbagi hak fawba khongoinari masigi mathakta lamdam asida mitop miyancha singna leptana changsilakpana yalhau phurup asi mutkhiba yabagi fibamda leiri haiki Thorom loisilakpada Kanglup ahum thokna khaidoktuna pangthokiba ngasigi competition aduda makok mathang takraba mahiroi singda manamathum suyan thoki khoigi lamdam se atang ni haina khallaga da khogi asugumba painting competition se pangthok da lairiba khoigi chinaw sing adagi angang sing hogolagiba khoigi mahiroi sing su sigi wakhan je sanghallaga da khunaya se kanbada mateng khada oisu pamong ngani khallaga pangthok chabani haina lawi Irabat Celebration Committee Kakching na Sinduna Lamyanba Irabat ki Chahi Chamaga Kulumdoi Suba Mapok Numit Thoram ngasi Kakching District ki Kakching Wairi da leiba Kakching Wairi Ward number 3 Community Hall pangthokre ngasi pangthokiba Lamyanba Irabat ki Lamyanba Chahi Chamaga Kulumdoi Suba Mapok Numit Thoram aduga mapung oiba saktamde Lamyanba Hizam Irabat ki mitamda miyamna leisu katuna ikai khumna utpa Lamyanba Irabatna lairaba lomi sinmi amade Manipur khunai gi dama khona biramba kaya gi matangda akhang hai singna wangangba
lamyanbai irabotna iramba isai singda Manipur gi saknairaba sumang kumhai gi lilaroi singna jagoi gi khuthek utpana mapungoi ba thorom singoi ki Aiba Laishram Kumar gi Yong Laisabi haina mingthonba ahanba novel ngasi Manipur Press Club ta haunabi matung ina phongkhre lairik adugi aiba Laishram Kumar na lairik asi ngasi gi samas asida nupi angang amadi angam mathau singi oiba afafata thokliba kaya gi wari singdi yumfam oi masi Manipur Sahitya da achauba khudol ama tamjabani haiki mamangda dharma gi oiba lairik amadi college level gi lairik singna puna lairik taranithoi phongkhraba matung makhatana ngasi novel asi phongbani haiki समाज असिदा लेरिबा अखोगी अफाफत कयाबु मसिदा मसक फजन उल्लगा नुपीगी नुपागी अंगांगी अहलगी अदुगा निंगथौगी अचौ असंग कयामुकी अफाबा फत्तबा कयादु उल्लगा अइना मसिगी मरमदा अइना इजबनी अदुना लाइरिग असि अखोइना हाइबदी अइगी समाज असिना मणिपुर साहित्यदा अखोगी सिगी खितंग कानबा फंगद्रा हाइना अइगी पुंगनिदा खंजै Mahindra Tractor Showroom. Mahindra Tractor Showroom now monsoon season lakada monsoon offer pijiri. India da Saba Annapurna domestic mini rice mill amadi grinder. Akak naba matam kharagi oina company na offer price ta niyam da phanganjari. Ho sangbay matakpata electric prepaid ta supnata ki lupa ni makai mai chai besan morok yangang marumarang hawai makal sul takpayaraba grinder su phangbiragani. Rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isana फौ तकचबा चेंग वाई मांगहंद्रबा चेंग खैनद्रबा अन्नपूर्णा डोमेस्टिक राइस मिल अकुप मरोलगिदमक लिंक्सिनबिरउ महिंद्रा ट्रैक्टर शोरूम मालोम बाजार पिजरिबा ऑफर प्राइस की खुदोंग साबसि मियामना लौबिहौ अककनबा मतम खरा खक्तन ब्रेक के मतम नमखताबा पाउ पिजरि ngasi ayu pung nipan makhai taw matamda Bishnupur district ke manung chanba lamdanda laiba kontra suba CRPF ki camp ta laiba personal ama masa matom ta nongmaina kapsinduna sizakre laikidraba personal adugi mamingna Surendra Singh Kawi Haryana dagini ma khangaudana mangonda issue tauba karvain nongmaina kapsinjeduna sizakibani hairi tha sigi kuntaruk tagi hauduna Guwahati gi Prayogti ITA Center da chathakiba taret suba Brahmaputra Valley Short Film Festival lisingani taramapan ngasi loisin khibaga loinana makok mathang takraba sing lauthokre Festival atuda saruk yanaba khangat kiba Manipur gi short film ahungi manungda Rakesh Moirangthem na direction piba Pay the Umbrella na winner oikre October thagi tang tara manga fawgi manungda 10th amadi 11th suba IRB battalion gi rifleman longnabagi written exam tobidrabadi mathangi numit tang tara tortagi democratic oiba kanba khongjang cheng changsinaba sem saba loire haina ngasi Manipur Press Club ta pangthogiba paumi singaunaba amada PET successful candidate of 11th and 10th and 11 IRB rifleman 2019 gi president BM Sayat na phongdokre mak na makha taraduna Recruitment tauba matamda senja thumja taudanaba amadi group C amasung D gi kanglupta leibasing baiwa vosi taudanaba Prime Minister Narendra Modi na mamangda lauthokiba wafam adu chana hangadabani haiki Pet honorable CM na koigi hariba return test asi July gi thada recruitment process ne karine hariba tha ani gi manungda loinamak loisan bigani na adumaina phongdokhibani adubu hauji fawba return je तौगनी तौरई खंगदबगी अदुगु मेमोंगदा लैबा अदुगि हारिबा रिटर्न असे अथुबा मतमदा अक्टोबर था फावबगी मनुंगदा अक्टोबर था गी 15 अक्टोबर सिबोगी मनुंगदा हारिबा रिटर्न गी अदुगु मतम असे लेपिनबा ऑनरेबल CM सिंगदा अखोइना हाइजबा अदुगा हारिबा अक्टोबर 13 हारिबगी मफमजिदा थंबिरक्तब तागदी अखोगी नुमित हेक नोंगानबदगी अखोइ डेमोक्रेटिक ओइबा खोंजंग कया अमा ऑल मणिपुर पेट सक्सेसफुल कैंडिडेट ऑफ 10 and 11 IRB Rifleman 2019 na khongjang kaya ama changsanabagi sem saba loijare
Akhil Bharatiya Vidyarthi Parishad Imphal na sinduna Mission Sahasi gi thoram ngasi Singzamai Manipur College ta pangthokre. Thoram adu da saryakiba Imphal East ki Deputy Commissioner Dr. Rangita Bali Waikhom na hai. Nupi oibe sing asi third category gi midyang da yengbagi matam du natrabani. Lamdam asidagi thauna lingjel farabi Fidam ningai oirabi nupi kaya mingoina pallabada Mary Kom gumba amadi layoi khraba kaya laikre haibasi aikoina kaidongnungda kauthokloida bani haiki. Indian Dental Association Manipur State Branch na All Hairok Students Welfare Association amasong Northeastern Sporting Association Nesa Nongpok Sekmai ga punna khusamnaraga Nomugi oiba lemna ya laying bagi camp tama ngasi Nongpok Sekmai da leiba Sekmai Kumbi High School da pangthokre free dental camp aduda punna ya gi anaba leiba mioi chamaga yankhairom laying baga loinana hidak langthak su lemna fanganki Mission Sahasi gi makada nupida thongna haina mingthonba nupina masa ngakthok chanabagi phuna kanglon gi achoba demonstration ama ngasi thobal achoba kaithel makha gi mipun sangna pangthokre Akhil Bharatiya Vidyarthi Parishad Thobal na silaga pangthokiba mega demonstration aduda nupi macha chahumna sarukya ki mega demonstration adu hogdokpagi thoramda Thobal District Police ki Additional SP Operation Sachindananda Soibamna Chief Guest amadi Kha Manipur College Kakching gi Zoology Department gi Associate Professor su oiriba ABBP Manipur gi Vice President M. Tikendrajit na President amadi LIC gi Development Officer su oiriba ABBP Manipur gi Treasurer Deepak Ningombam amasong ABBP Thobal gi Secretary NEC Member Ili Laishramna Guest of Honor singwani sarugaki matam sida nupi si asuki matik right manner re hairaga right manner ga su miyam gi miking da yamna hantana ubi basi gi da mata hoi gi ABP sina 2018 dagi horaga 15 lakhs girls hojik training fee gre Merger Agreement listing amaga chamapan nifumapan Manipur and India haiba hiramasida Nomagi oiba miyam punna khananai bagi thoromama Thobal District ki Lamding Higher Secondary School gi hall da pangthokre Thobal District United Women's Development Organization Thobal Ima amadi United People's Administrative Council upako na punna sinduna pangthokiba khananai na baduda retired IPS Sarangthem Manaubi Khoiran Thaba Social Worker and Lokendra Manipur State Amateur Boxing Association gi Vice President N Kuber Thabaktagi Potharaba Oza Tekcham Rameshwar National Awardee Human Rights Alert Manipur gi Executive Director Bablu Loitongbam amadi UPF ki Advisor El Jaduna Resource Person Singwaina Wangangki Thormaduda Wangangkiba Singna Merger Agreement adu namfuda tawhankibani Manipurna India da tilaba matung chahi humfuro masida Manipurna sumasum maning halakli haiba wafum sing thamnaki CAB amasung Framework Agreement ki akiba kaya su phongdoknaki Aikoi maitai nupi singna aikoi gi ichildagi ipuroiba gi ming panba tawhaide panade asigumba chanabi sina aikoi bu thak wangna leiribani chanabi si aikoi maitai nupi singna matam chuppada ngakminasi chanabi si hek mangkibada aikoi gi fazaba masaksu mangkigani wafamasi Bangladesh ki Vanugascha laiba maitai singi khulama oiriba mange makhongda laiba maitai ningol laukham sapanana phongdokibani Haukiba September 28 tagi Imphal International Airport tagi Ipak Tours and Travels Agency gi Managing Director Rakesh Naurem na luchingduna chatkiba mioi 13 gi khongchak loising ngarang Bangladesh ki Tetagoin Molvi Bazar da laiba Manipuri Cultural Complex ta thonglaba mathong ngase ayo angan badagi khongchat loisingna Bangladesh ki mange makhongda khundariba maitai singi yum singda changduna makhoi gi punsi mahingi matangda thizin bahukre Skylark Music Band Mayai Loisang Kakching na sinduna anirak suba layat State Taki Laibak Ningba Isay Changdam na bama ngasi Kakching District ki Kakching Phausupat Laikai da Laiba Library and Information Center Kakching gi mipun sang da pangthokre Manipur gi tongan mamafam kaya dagi lakpa in khalakliba saisakpi yangkhai na sarukya duna tha asigi kunma thoida preliminary round pangthokuna final round gi damak saisakpi taramari khangalaba tungda ngasi final round gi changdam na pangthokibani Ngasigi changdam na badu da ho ima pongnafam ima khomlan laman singamloi pari imom pangal basa maitai nongsa maming tangaire amasong haibok chingsang maming tangaire haiba laibak ningbai sai mayek sing asi khakta da changdam na badu pangthoki bai sai changdam na badu da ningthaujam homendro thobal na hamba wairokpam anju chenglei hairok part 2 litan makhong nani suba amasong moirangthem purnima chanu hairok part 3 litan thongwang mana ahum suba takre
Malemgi ani suba lanjaugi ningsing khubam oina tha ahumgi mamangda Imphal West maibam lokpachingda saduna sangakraba the Imphal Peace Museum da India's Best Designed Award lisingani taramapan manapi kre award asi Bharat ki oina malemgi thakta fanglapa award amasu oire hairiba award asi Pune gi Conrad Hotel da ngasi pangthokiba thoram amada Manipur Tourism Forum gi architect Suresh Huidrom Khurai amasung Secretary Haubam Joyrempa da akhanana khusinar kibani hairi Motor Corps Motorcycle Club Manipurna Chahi Kudingda Leptana Chatharakpa The Distinguished Gentleman's Right Imphal 2019 ngasi Jenims ki Director Professor TH Bimona Classic Grande degi lamthakre Sangai Thelda roiba panthung oigadaba right lamthabagi thoramda saruk yakiba Professor TH Bimona ngasi gi right asi nupa singi mental health amadi prostate cancer gi matangda awareness piba khongcharamani ahal oiraga thabaktagi potharaba nupa kayada wakhalgi oiba leina poklakliba kayasi matau karam na ngak thokadage amadi leina asidagi nathaiduna nungaiba punsi ama oina leinabagi pandamda right asi pangthokpani haiki yamne samna hairabada mi male jati da prostate ki cancer amasung wakhal gi leina masi ngak thokna na ba hona bada ngasai gi angam mating pangna ba hona ba gi damakta awareness pibani aduga masi ngasai gi panjari ba Sydney da leiba Movember Foundation Haibaduga Kusam Naraga ngasi asima aikogi Prithivigi 10 countries amasung more than 700 cities in the Hairiba Tauramase Pangtoktana ngasai adugumba mating pangbagi khongjan ado sanction bagi aikogi hujiki distinguished gentleman's right Hariba group sina hona jabane Lining thau Sanamahi Temple Board na chahi khudingi pangthoktuna lakpagum chahi asigi oinasu ahanba Manipur Rifles Complex to leiba hayeng khongbal ufong yumfam da Mera Chauren hoba amadi lining khongchat ki thoram pangthokre thoram aduga mari lenna Dr. S Lanchen bana ngasigi thoram asi board asina chahi khudingi pangthoktuna lakle masi mioi bai khoina lining thogi mafam da nungpan gi oina nijabagi thoram amani masi pangthoktaba yadraba thoram amani haiki Lining to Sanamahi dagi Nijaba Numidi. Marmaduna Madugi Numitu Ningsingaga, Pan Games Nungi, Param Anisi Yauna, Lining to Sanami Temple Bona, Liep and Show Pang Torapani, Maruina, Equigi, Ek the Yawa Port Oiba. Aduga Ek the Yawa Port Oipanina, Equigi, Madu Equina Pangtok the Yarataba, Lining Konjachu, Madugi Manung Salakpa, Duga Equigi, Forum Pangtok Posisu, Ek the Europa, Port Oipanina, Equilang to Sanami Temple Board. Chinki Homo Project amadi non-profit group NAS Foundation ani nakusam naduna Taramathoi Suba What a Pride Night at Comic Team Restaurant What a Comic Show haiba thoram ngarang New Delhi da pangthokre Panbayabadi Comic Team Restaurant asi Bupen Chingtham amasung Puja Moirang Themani na chalaibani What a Pride Night na nupa homosexual singda yamna nungaiba disturb free oiba mafam ama pibadana tana makoi maselgi marakta wari batai tawhanduna masabu chauthok chananaba tanjama piri Chinki Homo Project ase Khuman Davidson amasung Sagol Sem Pavelani na puthokpane Paugi Marthana Timba break amaga muknau sari Pabiyu Nainabiyu Tanabiyu Lamjingba Times Makhal Mathelgi Khudol Maru Oiba Pau Local National International Sanabungi Paudam Mahiroi Singinamak Maitai Mayekda Akhanana Mapung Faraba Paung Singba Lamjingba Times Isa Gi Pause Thadariba Hawker Singda Haibiraga Lobiba Yaragani Tasigi Taramathoi Hauraga Swachta Hi Sebagi Makada District Asibu Lunana Lainaba Changsilapa Khongsangi Saruka Moina Ngasi District Water and Sanitation Committee Bishnupur PHED Bishnupur amadi Sunusify Youth Welfare Association anina khusamnaduna Nambol Maibam Lokpachingda Laiba India Peace Memorial Complex ke koibada lamtu se sengkre Thoramaduda PHED Bishnupur gi EEL Gokunchandra Kaino Volunteers Association gi President A Rabot SYWA gi President Lincoln INGOB Secretary and Bidyananda Susarukya lamtu se sengbaduga mari lenana EEL Gokunchandrana Plastic na miyoiba khunai da piriba amangba singasi mipum khuding makna khangnarabane aduna Bharatta single use plastic ki polam lising taradagi taramanga fawa khonggatnaba pandam thamliba sida Bisnupur gi oinasu kg chatru khonggat pangamle makatana su khonggatnaba honari miyam nasu masida saruk yabiyu plastic ki polam sing chaithok piganu hainasu appeal tawki
एरिया सिसु कोई प्लास्टिक सिंगल यूज प्लास्टिक असी असुकी मतेक यामना सखाइरंग खरे अदुना यारगदी मफम असिदा लम कोइबी रइबा मियाम सिंह अदुगा टेडिम रोड की सिदा याम तोइना चटपीरिबा गाड़ी थौरगा चटपीरिबा इसिन इनाउ सिंगना चाबा थकपा लोइरगा अखोइगी सोरोक की नागेता अदुगा सिगुम्बा टूरिस्ट पॉइंट असिदा प्लास्टिक की वेस्ट असी हेदा लंथोकपा असी तौबिगनु हाइबदो थौरम की सरुगम ओइना USA द लैबा EEL गोकुन चंद्र के मचानुपी गीतांजलि लाइफ्रम सनौजम अमदे मा के कलेक्ट सिंगना खुदोल तौरकपा सिजनबल लोइरबा प्लास्टिक बॉटल सिंग सिजनरगा साबा चौराकना लुपा लिसिंग कुनमंगा रोम की वैल्यू ओइबा सेल्फी पॉइंट अमसो माइबम लोकपा चिंगे चिंखोंग द खिनखी प्लास्टिक की पोलम सिंग सी सिजनबल लोइरगा हेक्ता लंगथोकपगी महुता रियूज तौसी हाइबगी मैसेज पीदुना साबनी हाइरी उल्लौ ग्राम पंचायत ना स्वास्थ्य ही सेवा की सरुकमोइना सिंगल यूज प्लास्टिक थेंगनबगी पांदमदा नंबोल केंद्र की मनुंग चनबा थियामदा सॉलिड वेस्ट मैनेजमेंट एंड सिंगल यूज प्लास्टिक जोन ओहनबदा प्लास्टिक सिजनदना हकचांग फन लेनबा अमदी असंगबा लबुक लमहांग ओहनबा वाखललोंदा लमतुसी सेंख्रे थौरमदुगा मनी लेनना PHED बिष्णुपुर की EEL गोकुन चंद्रना प्लास्टिक सिजनबना अखोइदा पीरिबा अमांगबा कया असी वाफम कया ओइना फोंदोकी प्लास्टिक खोमजल लगा लेरे हाइबदगी कोइना खोमजन जरूरे अदुना उलो GP गिसु ngasi tindirba mayamna yumda laiba isagi seasonal loirba plastic tu su puthoga bora da tai oina hapchen biraga member sing pradhan sing natragana ikhogi PHD gi office ta ngasai ikhogi iyambana PB gi ba number aduda contact tawiro tongana orasu koina ngasai sigi plastic si tongana कोई टब का साबा गमला का साबा पॉलीथीन पाइप का साबा ग्रुप अमसु हौजे हौजे इम्फाल दा संगाई प्रोग्राम अमसु लैरे स्वास्थ्य ही सेवा की से नो टू प्लास्टिक कैंपेन की सरुका मोइना मणिपुर फायर सर्विस की पर्सनल सिंगना इम्फाल सिटी के कोइबदा लमतु से सेंख्रे लमदम असिगी खुंगंगी मफम सिंगदा लैरिबा वुमेन फार्मर्स सिंगना लमदम असिदा फंगबा हैरा अमदी अतई पोलम सिंग आचार सिंग सेमदुना सेंथोक लेना होनासी हाइना सेंट्रल एग्रीकल्चरल यूनिवर्सिटी के रिसर्च डायरेक्टर TH रविंद्रन फोंदोक्रे वाफम असी CCS नेशनल इंस्टीट्यूट ऑफ एग्रीकल्चर मार्केटिंग MOA अमसुंग FW इंडिया गवर्नमेंट जयपुर की सेंथंग मखादा सेंट्रल एग्रीकल्चरल यूनिवर्सिटी मणिपुर सिंधुना वासिखोंगदा नुमित हुमनी चुपना चथखिबा ट्रेनिंग प्रोग्राम लोइसिनबगी थौरम हाइकिबनी मार्कना मखा तारादुना हाई ngasi lamdam asida laiba nupi singna masagi senthok lehanabagi pandamda ngasi ge sigumba training program asi pangthokibani numit humni gi program asida manipur gi mapal lamdagi amadi kaudagi ek punna expert tarani thoina sargyaduna makhal kaya gi topic singda amadi account maintain tawduna thabak tawgandamani haiba nainaduna participant kuntrana sargyaki अखोई अंडर यूटिलाइज ओइबा फुड फ्रिट लेदनको मसी मतौ करमना अदगी लैरिबा खुंगंगी लैरिबा अखोई नुपी उमीसिंग असे मरुवैना अखोइना ngसागी मागी मपुरबदा पूरा डिपेंड तौब नतब मोइगसे ग्रुप सेम मतुंगदा माय मपुरबन थबक चखर मतुंगदा माय अंगांगसिन स्कूल चखर मतुंगदा मोइना ग्रुप सेमजरगा अखोइगी हौजिक अखोइगी ग्रुप पुलगदि अचारगुम सेमकांदा मयामना हौजिक मोरेदगी पुसलै मयामसी मसक फजहलगा वैल्यू एडिशन तौ पुसलकपनि हाइबा तारे मसी मयामना हौजिक हाइनरिदुनि मोइसे कया यामना सेंगबजानो एक्सपायरी डेट याउरिब्रा याउदबा जालका आइसे सिगुम मयामसे थोलकपदगी अखोइसु तौबा या हाइबा अदुगा ngसाइगे मरोइना वैल्यू एडेड हाइबा हाइतारे प्रोडक्ट ओइन ओंथोकपा याबदगी हाइबा पांदमदा मसी मरोइना अखोइ लेरिबा खुंगंगी अखोइगी अखोइ नुपी मरोइना नुपी फार्मर्सिंग दमकता अखोइगी सिगुना प्रोग्राम से सिनजबने Center for Skills and Personality Development Manipur CSPDM na sinduna Nomaizing numit khuding chathagadawa angang singyoiba Skill and Personality Development Training Program ngasi singzamai chingamathak chongtham laikai da leiba CSPDM ge training hall da hodokrai thoromasiga mari lenana CSPDM ge head of department oiriba sapam jitena school da lairik tamba khaktana tana mahiroi singda skill amasung personality hengat pangamloi maramaduna sigumba training program asi pangthopagi tangai fadaba kaya lei Center for Skills and Personality Development Training Center asi Imphal iski mafam singdasu atuwa mathamda hangdokna bahonari haiki
ꯑꯩꯈꯣꯏꯒꯤ ꯃꯥꯎꯗ ꯍꯦꯛ ꯌꯧꯕꯗ ꯃꯥ ꯏꯪꯂꯤꯁ ꯉꯥꯡꯕ ꯉꯝꯃꯛꯇꯕ ꯍꯤꯟꯗꯤ ꯉꯥꯡꯕ ꯉꯝꯃꯛꯇꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯁꯣꯜꯕ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯁ꯭ꯇꯗꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯅꯣꯂꯦꯖꯇ ꯍꯜꯍꯧꯒꯗꯕꯅꯤ ꯅꯣꯂꯦꯖꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯝꯗꯧꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯒꯦ ꯑꯩ ꯀꯃꯥꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯃꯥꯏꯅ ꯂꯤꯡꯈꯠꯀꯗꯒꯦ ꯅꯧꯔꯤꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ MA ꯂꯣꯏꯈ꯭ꯔꯕ ꯃꯇꯝꯗ ꯏꯀꯥꯏꯕ ꯄꯨꯁꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯥꯏꯕꯁꯤ ꯌꯥꯎꯔꯛꯄꯅ ꯃꯔꯝꯗ ꯏꯀꯥꯏꯗꯨꯅ ꯃꯥꯁꯦ ꯉꯥꯡꯊꯣꯛꯄ ꯉꯝꯃꯛꯇꯦ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯋꯥꯔ ꯂꯦꯚꯦꯜ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯂꯩꯔꯤꯉꯩ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯡꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯤꯃꯥꯡ ꯊꯣꯛꯂꯛꯀꯗꯒꯦ ꯑꯗꯣ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯍꯥꯏꯕ ꯑꯃꯁꯤ ꯆꯞ ꯆꯥꯕ ꯑꯩꯒꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯄꯣꯠꯁꯛꯁꯦ ꯀꯃꯥꯏꯅ ꯂꯦꯞꯀꯗꯒꯦ ꯍꯥꯏꯕꯁꯤ ꯁꯤꯗ ꯄꯥꯟꯗꯝ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅꯤ Nambol Kongkham Awang Leikaida Leiba Hingbagi Upai Wasilaklaba Miyoi Anida Lions Club of Nambol Lions Club International District 322 Dina Ngasi Tengbang Polam Sing Khusinakre Chahi Kayagi Mamangdagi BP stroke tawduna sonduna thabak suba ngamdraba Mimanadana Lairiba Nambol Kongkham Awang Leikaidagi Wahengbam Mohindro Chahi ni Futaruk Apokpa Laikidraba Kauba Amasung Lokram Loidang Chahi Yankaitaret Apokpa Berozit Anida Cheng Hawaii Achathau Thumna Chingba Tengbang Polam Sing Khusinaki Tengbang Polam Sing Khusinabadu da Sarugyakiba Club Asigi President Dr. P. Sana Zaubana World Food Day ga mari leinana Fit the Hunger Cyber Program gi makhada Hingbagi Upai Wasilaklaba Miyoi Singda Tengbang Polam Sing asi pibani makhatana su pikigani haiki Lions Club of Nambol na hariba aikoigi kainosida Nambol gi bazar simaktada aikoina su amuk mathangi mayamgi ising thaknamki drinking water for all masigi thorang amasu aikoi mathangi step amoina mathangi program oina packet jagani TOMTV gi inau Roman amati aikoigi Visual Express ki inau anan adugumba inau singnasu aikoigi matam ayambada aikoina tawjaba program singda coverage media coverage lobiduna mayamda aikoina tawjaba service khara khangan bibagi damaktasu aikoina han thagachari Kanalai Trabi Loidangbu Yangsinbiriba Balaram Kuldagi Lauriam Prem Chandrana Tengbang Polam Sing Khusinabiriba Club Amadi Thongmi Singbu Thagat Pufongdoki Koi Lions Club of Nambol si gi member singna don sagi dama mateng pangbi biba sida ina sam na tawai akchang yauna thagat saba nungai jaba pongdok AI Nutrition Center Sawambung Regular Voluntary Blood Donation Group Amasung Department of Transfusion Medicine RIMS ka khusamnaduna nomagi oiba blood donation camp tama Imphalis ki manung janba Sawambung Community Hall pangthokre camp adu da sarugyakiba inau oinamna lamdamasada narakpa amadi emergency matam lakpada I watpagi khudong chadaba thengnariba singasi kharada oirabasu kokhanba ngamnabagi pandamda ngasigi blood donation camp asi pangthokpani haike Ayuk pung mapandagi pung ani fawba pangthokiba blood donation camp aduda Sawambung amadi akoibada khundariba donor home furomna EPK Kaisamthong top leirakta laiba International Sanamahizam Students Association ISSA Kanglaipaki taruk suba mupok kumon thoram ngasi konung mamangda laiba lamyan basanglena pangthokre thoram aduda Manipuri University gi registrar in charge Professor W Chan Babu ISSA gi President Khaidem Kanglengakpa amadi Reforms ki former President Dr. N. Birachandrana athoibaleng birakpasingoni sarugyaki Oiragliba Malem asigi khongchat sida sanamahi lining gi phampak ama kannaba koigi piklaba purup orsu ariba lining ama oibanina phampak ama chauna kalhaudragadi mutkiba yabagi akiba lei sina koigi mahiroi oiba matam asidagi hakchang se akoina sanamahi lining gi damakta prepare torga koi itlaga tungi yumbi ama semnaba koi phampak ase semgachabani Ngasi Jawaharlal Nehru Hospital Auto Parking Rickshaw Drivers Association na nomagi sintha leptuna JNMDA campus cha luna na thamnabagi pandamda nomagi oiba lamtu sengdopagi tharama pangthokre tharamadu da saryakiba association ge secretary L Ranjan na Jenims ki auto driver singasi hospital asina hek safong lakpadagi sagonaduna hominarakibana hospital asi luna na thamba haibasi makoi gisu achoba thodang lei khanduna social service asi pangthokpani haiki Mari Suba Maitai Chanu Lisingani Taramapan Beauty Pageant ki Sarukamoina Laifamlen Chatpagi Thoram Pangthokre Mari Suba Maitai Chanu gi organizing committee na sinduna Wangoi Sanamahi Sanglen da Pangthokiba Thoramaduda Beauty Pageant asida Sarugyagadaba Maitai Chanu rakaya su sarugyaki Hauzik amuk sanabagi pau fangbigani
All Manipur Body Builders Association Ambagi meeting Makada Kha Manipur College Kakching Sinduna College Asigi Multipurpose Holda Tongan ba College Singdagi Sanaroi Tara Humdoina Sarukyaduna Pangthokiba Mr. and Surendra Singh Memorial Manipur University Inter College Best Physics Listing Anitara Mapanda DM College of Commerce ke Rajkumar Pritish Kumar Government Polytechnic ke Yunam Hemochandra Amadi Kha Manipur College Kakchingi Mayeng Bam Rohitna Mathang Sitna Ahanba Anisuba Amadi Humsuba Takre Bisnupur District Athletic Association Asinduna District Level Athletic Meet Ngasi Hemam Nilamani Memorial Sports Complex Ngangkhalaiwa Moirangda Pangthokre Athletic Meet aduda shot put, high jump, long jump, discus throw, javelin throw, hurdles amadi lamjel na chingba masana kaya pangthoki Meet asida chahi taramari makhagi nupa macha humfu loinana nupi macha kun lomna 100 meter 200 meter 600 meter chain gani loinana chahi tara taruki makhagi nupa macha kuntra amadi nupi macha tara mangana 100 meter 200 meter 400 meter amadi 100 meter hurdles ta sarukya gani Athletic Meet asida high jump amadi long jump su yauki Meet asiga mari lenana association ge secretary M Rajuna event sing asidagi participant tara humdoi khangatlaga chahi asigi November kul humdoi dagi kun manga fawa Andhra Pradesh ke Tirupati da pangthokadaba tara suba National Inter District Junior Championship ta sarugyagani haiki Spontaneous Association of Jump Rope Manipur gi makhada Thobal District Jump Rope Association asinduna Thasigi kuntaretagi Thobal Moizingi mipun sangda sanarakiba ani suba sub junior amadi senior state level jump rope championship listing ani tarmapan ngasi loisin kibaga loinana Imphal East District amadi Thobal District na mathang sitna overall champion oikre Imphal East Imphal West Thobal Bisnupur Kakching amadi Churachandpur District ke sanaroi chaniga nifun inthoina saruk yaduna chatharakiba jump rope championship aduda Imphal East District na gold taranipan silver taramathoi amadi bronze taret punna point chamaga kuntra taret Thobal District na gold tara silver taruk amadi bronze taret punna point marifuni thoi Bisnupur District na gold taret silver manga amadi bronze mapan punna point humfunipan phangduna mathang sitna winners runners amadi third place ta kre makok mathang taraba singda trophy medal amadi certificate singsu khusinaki aroi bada manu paw mu kana bizari October ahumda Northeast State Pumada CAB gi mayokta changsin gadori ba khongjangda manpack na mapung fana sawat kani haina lauthokre Center na namfuda CAB chana hanba tarabadi lamdam siki oinadi ani suba merger agreement oiragani haina NEFIP gi president Ningthauza Lanchana photokre Manipur People's Build President Ayaba Pidri Falba October anidagi JCILPS na local club amadi Mairabai bi loop Singapunduna drive chathaba horagani haina lauthokre Minister Biswasit amadi BJP Manipur Pradesh ki President Babananda Amit Saha unanaba office ta kausin kre Chief Minister Birensu unanaba sim sadana leni Ngasi gi oinadi matang asida Manipuri Paulo Shinjare Paumiyeng tabiri ba mayam punamakpu ASHAPRIYA nam kana khurumjari